미모리 왜냐고 마 자오가 안 있나 봐. 남자. 가스라고. 나 랑가데 하바. 자코. 응. ꯃꯌꯥꯝ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯁꯤꯡꯖꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯕꯣꯛꯅ ꯄꯥꯈꯪꯕ ꯃꯇꯣꯟ ꯃꯜꯂꯤ. ꯑꯩ ꯆꯥꯛꯇꯣ ꯃꯩ ꯊꯥꯒꯠꯄ ꯌꯥꯔꯦ. ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯛꯇꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯀꯅꯦꯅ ꯆꯠꯈ꯭ꯔꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯃꯨꯛ ꯃꯟꯍꯧꯔꯅꯦꯕ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ. ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ. ꯌꯥꯝ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯌꯥꯝ ꯁꯤꯡꯒꯠꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯒꯤ ꯇꯨꯝꯕꯁꯨ ꯄꯣꯔꯒ ꯇꯨꯝꯃꯟꯕꯁꯨ ꯌꯥꯝ ꯆꯥꯎꯈꯠꯂꯛꯑꯦ. ꯑꯗꯨꯅ ꯄꯣꯔꯤ. ꯃꯆꯥꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄ, ꯃꯃꯥꯅ ꯁꯨꯝ ꯄꯤꯛꯄ ꯇꯧꯔꯤꯁꯦ. ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯉꯦꯕꯀꯣ ꯃꯁꯥꯁꯦ. ꯑꯩꯅ ꯃꯃꯥꯡꯗ ꯊꯝꯕꯤꯗꯕ. ꯃꯃꯥꯡꯗ ꯊꯝꯕꯤꯔ ꯃꯥ ꯇꯨꯝꯕꯗꯣ. ꯑꯩꯅ ꯃꯃꯥꯡ ꯊꯝꯕꯤꯗꯕ. ꯃꯃꯥꯡ ꯊꯝꯕꯗꯤ ꯊꯕꯛ ꯇꯧꯕꯁꯦ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯦꯕ. 미모리 왜냐고 마 자오가 안 있나 봐. 남자. 거기 와서 어제 같은 거 이렇게 비디오에서 만들어 장면이 ꯌꯥꯝ ꯇꯨꯝꯃ ꯂꯩꯔꯝꯈ꯭ꯔꯦꯗꯣ. ꯑꯗꯨꯒ ꯃꯕꯣꯛꯅ ꯃꯅꯨꯡꯗ ꯐꯖꯅ ꯍꯥꯞꯄꯤ. ꯇꯨꯝꯃ ꯂꯩꯔꯝꯃꯦ. ꯃꯃꯥ ꯈꯣꯏ ꯕꯕꯥ ꯈꯣꯏꯁꯨ ꯂꯥꯛꯑꯦꯕꯀꯣ. ꯊꯕꯛ ꯁꯨꯕ ꯂꯩꯅꯦ ꯍꯧꯖꯤꯛ. ꯍꯦꯔꯣ ꯑꯃ ꯌꯥꯎꯔꯦ.
ꯃꯌꯥꯝ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯄꯥꯈꯪꯕ ꯃꯇꯣꯟ ꯁꯤꯡꯖꯨꯅꯦ ꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯊꯣꯡꯕ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦꯀꯣ ꯂꯥꯏꯠ ꯉꯥꯜꯂ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯉꯥꯜꯂꯒꯅꯤ ꯑꯩꯈꯣꯏ ꯃꯥ ꯃꯩ ꯃꯨꯠꯈꯤꯕꯅꯤꯅ ꯑꯉꯥꯡꯗ ꯁꯦꯟꯅꯍꯧꯔ ꯂꯩꯔꯦ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯃꯩ ꯃꯝꯕꯅꯤꯅ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯀꯅꯥꯝ ꯑꯩꯈꯣꯏꯕꯣꯛ ꯃꯩ ꯃꯝꯃꯒ ꯆꯥꯏꯑꯅ ꯁꯥꯎꯋꯦ ꯋꯥꯕ꯭ꯔꯣ ꯃꯩ ꯂꯥꯛꯏꯉꯩꯗ ꯆꯥꯒꯦ ꯇꯧꯕ ꯃꯨꯠꯈꯤꯕꯅ ꯍꯥꯜꯂꯕ ꯈꯣꯟꯖꯦꯜꯁꯤ ꯅꯪꯍꯧꯗ꯭ꯔꯕ One minute. Kape. đâu là mình được của Nó cực thì nó ngáo cái tự nhiên ngáo cái yếu cực. Nó cái biểu cực không cực. Một mấy bạc. Đúng rồi. Cái đây. Pakai mau betul. Chinh công lấy rau ấy, tôi cha được. Hay thì chỉ dùng mà năm rồi. Năm này. Chinh công láo từ bên này. Sana pipon to re. chắc nó là cái tôi nó hả Sinju belum cai. Saro, aduga ay ginam nang lambi. Hơn đâu mà. Koi bu gari lại tanggal lại. có giờ có này Video push ta khara yaram hai. Sai number ya khara yaram mara. Ma'am. Pajan nong re ga mate ma di yaram mara. Nào tra. Push lo khâu lakso. Cay à. Có chứ. Xin này ra. Cái màu sẽ để xa này. Cái khẩu ra của mình.
ꯑꯁ ꯀꯥꯡꯁꯨ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟ ꯄꯥꯏꯕ ꯑꯩꯉꯣꯟꯗ ꯆꯤꯛꯂꯛꯏꯅꯦ ꯃꯌꯥꯝ ꯁꯤꯡꯖꯨꯁꯨ ꯂꯣꯏ ꯍꯥꯞꯆꯤꯜꯂꯒꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯄꯨꯁ ꯀꯦꯃꯦꯔꯥ ꯄꯨꯁ ꯂꯩꯔꯝꯃꯦꯕꯀꯣ ꯐꯖꯅ ꯅꯝꯃꯒ ꯁꯝꯗ ꯑꯃ ꯍꯥꯏꯒꯠꯈꯤꯕꯅꯦ ꯄꯥꯈꯪ ꯑꯃ ꯇꯣꯟꯅꯦ ꯍꯥꯏꯗꯤ ꯁꯤꯡꯖꯨ ꯇꯧꯕꯒꯤ ꯃꯩ ꯂꯥꯛꯑꯦ ꯃꯅꯝꯗꯣ ꯆꯦꯜꯂꯦꯕ mày lấy nè mới lạ không bắt các hàng bằng Được. Làm chán hình rồi cho sẽ nào ꯃꯤ ꯈꯠꯅꯕ ꯀꯥꯟꯗ ꯆꯥꯛ ꯈꯣꯝꯗꯨꯅ ꯃꯤꯗ ꯂꯪꯉꯗꯤ ꯀꯣꯛ ꯉꯥꯎꯅꯤꯀꯣ mà pai rồi ꯆꯥꯛ ꯈꯣꯝꯗꯨꯅ ꯃꯤꯉꯣꯟꯗ ꯀꯣꯛꯇ ꯂꯪꯉꯗꯤ ꯍꯥꯏꯕ ꯆꯥꯛꯈꯣꯝ ꯆꯥꯛ ꯆꯥꯕ ꯌꯥꯝ ꯇꯞꯄꯦ ꯑꯉꯥꯡ ꯆꯦꯜꯂꯗꯤ ꯌꯥꯔꯣꯏ 이거 뭐 메쁘대야 ăn cho đấy 나만 냄비라 낭래 다 톡래 담비들래 làm đấy một lục cha nó 이승이 안 하건 레몬레 이승 sao có mình nên ta lười có ngầm lên có không bằng thôi sao không mình nó lười có ngầm đó mà 어훈들이야 hả 어훈들 아니야 hôm thì sẽ làm 머리야 hôm nữa rồi nha 머리야 아니야 그렇죠 ꯃꯌꯥꯝ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯍꯜꯂꯛꯄꯗ ꯁꯨꯃꯥꯏꯅ ꯆꯥꯔꯒ ꯇꯨꯝꯃꯅꯤ ꯇꯨꯝꯃꯒ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯊꯕꯛ ꯆꯠꯅꯤ càng 찍고 이 짜가 càng 찍거든 하나대 그 다음에 제 로이람네 뭐 하이람이네 봐 nam ngasiꯒꯤꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯨꯞꯆꯟꯈ꯭ꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ Mai cùng lên lời ca